census pangthokpa lakpa official sing para tabisi haidana NRC update tawdriba makai census pangthokpa yaroi haiduna mairagi rally chatkre the census office mamang the census se thoknaba protest tawbada tankaibada tankainaba hotnabada mahairoi ama sokle anina wantaraktuna laikanakre hairi oza hoksi akuigi census si pangthokjingai mamangdagi pangthokjingai mamangda akuigi NRCC hana update tawbiyo natraga topa mechanism ama sizina biu haidana masi akuigi 14 CSO kanglaipak yauna akuigi JFD na masi total shutdown akuigi kauni hairambadu koi workshop tawdaba moi lenga kawari sanadana puraknaba yanaba mongda wari sanakre adumapu chapchaba masigi haibdi sigisu chapchaba solution je phangdri masida miyamna hoji census tawdringai da NRC tawba haibasi yamna mathau tai haibasi khogi census sida khogi hojik lairiba illegal immigrants sing foreigners sing si khogi yungkok thibada missing thibada yakshin kiba taragadi maduna hojik thoiba conflict sidagi hena tamthina sathina mawong ama khogi tungi lairiba ichaisu singi akhoi hifam chabam di lairadana khongham bau lairoi habagi phibam du lakpagi achauba pressure makhak ni lakadoi seuja madudagi hairiba khogi illegal immigrants sing foreigners sing sina makoina political power si paibada yaksala agadi oza masi yamna lebak sida achauba threat amasu lakadoribani aduna khoina NRCC haidi akoina masi census until and unless census si pangthok chungai de NRC update tawba habasi miyam khaktagi pressure nate miyam khaktagi tungjaba nate hojik lebak paibada yauriba lebak pubada yauriba MLA minister singsi su makhoi su charon chon si adum lairiba khogi ireibak sida pulap leimina ge doribani adumakpu makhoi di scale paibanina atopa lamda masa gi flat lairaga dum settle tawgi plan su dumak lairamgani adumak pumiyam gi yenglaga aikhoina masi NRC update tawba habasi aduki matik tangai phadi adu tawdana census se pangthokibada zaina panjaba illegal immigrant yawgraba foreigner yawgraba makhoi sina political power da yawsilakpa taragadi oza hojik thoiba conflict sidagi hena sathiba conflict soi soidana tholakani habasi miyam gi mamangda hojik akhoi adumak udana leiraba phibam ama khakne masi sida lengakna thawa ma isa sadana adum lakadoriba election sigi warming up tawba oina adugi mami oina taba aduga hojik laiba present scenario sida miyamna taliba miyamgi pulse khangdana miyamgi apamba se khangdana adumak makoina tumina lairaga khogi government of India da masi NRC census ki matang sida karigumba pressure ma bau pibagi mami se oza udaba nate sungo ude masig matang se oza masi NRC se update tawada makoida palibele ngak sida kaya mangjabano aduga khogi illegal immigrants sing si population akhoi census sidagi lokthokhiba taragadi makhogi vote bank mangni haraga tawribra sigi matangda ozagi oiba tongan ba angle se oza kari kamai thambibe ya lema kanoni khoina hisam samba sentence amandama khangadabani hojik mito miransa khantokpagi ihau asi akhoi manipuri khunaina hingba natraga sibaga aniga samane haina khoina yengadabani mito khantoktana census tawrabadi soidana manipur ase amutlagani haiba siragani haiba ko aduga mito khantokna matungda census tawragana manipur hingani haiba asi yamna sena khoina thaja matam moi aduna ase asoidrabani amaramaduna mito ki issue je akhoi ki adum history da akhoi nam khangi 1975 saidagi assam daga hawra chai taruk tare changjal lakhiba aduna assam gi achauba ihaudugi matungda 1980 gi matamda
yak thangna manipur da lakhiba madugi matung da punjala kan da neso tholokiba north east student organization si mito kamari dina ba kanu ngatani ko issues ngatani hari basi la kan the entire ai kai neso lakpa da north east ki kanu si da illegal kan immigrants mayang issues lakhibani aduna hari mayam sing adu gi mamang da mang akoina tripuri syndrome hai duna tripura si already mulla kan da ngasai gi singman da khara thupaga leiriba khara se asengba indigenous people ki leiriba kanu se ase summa bani akoi mi mang da ngasi mak thoi bani ko ana tripura gi mayon da tripuri asengba amata leijidra bani ko aduna singya tamja da gi tan thopi ga da tan thopi di haiba da kha bani asi jo tan thop pa yar bi bam leira bani ko sigi phibam simak da manipur da leiriba indigenous yellow furu mayam sing sigi phibam se laksel em haiba se akoi data na karina dum akoi kanu ulaiba pot mayam ani maram aduna hariba potchak asida akoi ne yamna khanga da basi even government asina masa gi lojari ba stand du bo da clear oi da government masa su dum yar ga lak bani foreigner mayam yauri haiba se even 1994 gi kanu ni october gi tang kun ga mari ko ngone arke dorendro na si minister oringi matam da bo da masa gi mito mayam sa gi porsi akoi kamana leijare na masana yajaraba statement ni thokrabani asai arke dorendro na si minister oringai matam da ko aduga manipur gi manipur state akanoni MLR and LRA ko hariba 1960 gi ekasem si semdo ko mathok tai gai bu recommend log gi leirabani to recently akon bu so akona train ama akona harab ni jangi ko in notation bada assembly resolution 129 of 5th August 2022 je koi kanone ani puiste assembly resolution laibani aro population commission jaga se linkat kadawni hana warep logri bani aduga NRC national register of citizens haibase manipur da masi introduce tawgadabani haibase even 2022 gi 5th August ta koi manipur assembly resolution laigrabani ko and then sigi